Kurumzari, Ming Tabrim Simutaram Ochari, Masimaru Pauda. Ignisani Taramari Chahi Asi Hiram Kayada Chow Mai Park Bachahi Nihana Deputy Chief Minister Kangamna Fundokre. Dombisana High School Lamba Mapamda Ketel Sabagi Tabak Thoram Singh M Suna Kudagi Tinzin Kre Amadi Indonesia gi Air Asia Flight Java Sida Kaiduna Leramba Tingnare Asiba Hajang Nifu Fangde Mapong Pau Pizari Ignisani Taramari Chahi Asi politically, socially Amadi Chakotaranda Chowna Omba Purakiba Chahini Haina MPCC gi President Gakangamna Fundokre Congress Vavan the Pangtopa Pagumi Pamada Deputy Chief Minister Namaka Taraduna Chahi Asida Sarkar Sina Hiram Kayada Achoba Achievements in Lake Loinana Chahi Asi Nuaya Faba Water Padaba Oike Private University, Sports University Amasung Film Institute Amalinganaba Government Asinakan Honari Projecting Asi Mai Pakani Mamangi Chahi Singa Yanabada Handaki Chahi Asida Mihad Vipun no make up Naba Miamgo Police Kamuknabagi Taduk Sing Hantaki Lakadar Bichahi Inisini Taramanga Asi Hena Santi Leba Wata Padaba State Ama Oresanu Funduli Sakchi Bachahi Ahumari Mama Campetor Rabadi Hajatare and Hanaksahi Ani Hum City Krasu Shanti Kara Lera Patare Hana Sunaba Amadi Ukatnabasi Hunter Pa Adumana track record of Huntanaji Mukana Lay Hayes. Record a Sakini when Hajin Banatabata. The Messican Kaidi Lona Order of Harab Sotate Franklin Mutaka Museum of Bakana improvement in the area as a tie, Michigan talks have it. Look at Sakat Pagi Lamda Harabasu Sakars and Congress Lady Congress Sakar State Slave Congress Saka Honorable State Minister Sri Okaming Vino Singh Sakars Asina Diplomatic friend also considerably achievement Curley had total in the way. Amarom the CPI State Secretary Dr. M. Narana, Ignisini Taramari Chahi Asinupiang the Jataba Mute Mine Quidagi Wankiba Chahi Moike, Irabot Vavan the Pantokiba Pagumi Pamama Daman Makatara Duna, State Asita Government Amalita Bagita Wong Adu Miamna Chapsara Fauke, Chahi Asida Drug Lana Seasonaba Amasung Lalomagi Kamtembo Uke, Amarom the Government Sarusang Funkiba Todok CBI the Tigatan and Avalokiba Philip Taramna Ui Adu Miamna Sarusang Funkiba Asiga Marilena, Akanba Kontang Tangzilal Gabasu, CBI na Tigat Kadoriba Asida Karishukana Fangadaba Mande Haike. Hankat na yeng bada nungai bisahi amadi oikiti. Tawgo wato kayamani alaman kayamadi kartu na pangjagar gaya bo apamsi takta na yu una bada pau. Haidi hingbagi mahausi pau da badona hingning da badona leba madu bisahi si oikre asibi haugrasanu. MPP ki President Sovakirana Su Chahi Asi Nungai Fam Kangdaba Moiki Chahi Asi Luidam Daita Saru Sayang Kaya Lebak Kot Pada Funkiba Todok Government CBI da Sinaragani Hairagasu Government Asi Pukshil Sengde Evidence Kaya Manghali Hainamara Siki CBI da SIT da NIE da Loin Sinaragasu Shida Legatori Evidence Mayam Proof Mayam Kari kari mayam tu loy thubar di kekan hai. Adu di mayam da moin CBI sinare boni Manipur government se mokchen chengde moin evidence mayam ho shi mangali. Moin pukchen cheng na tologa di pun mangse sab level laga thijin gadam ne ba agi tim dula. CBI ju mini evidence mayam du collect tong doi ni adu pun mangal laga evidence mangal laga CBI sinabe di Congress ki hainabe. Dombisana High School Lamba Mapamda Kaitel Sabagi Chatariba Tabak Thoram Singh M Suna Kudaki Tinzin Kre Kaitel Sanaba Lepak Tobada Funkiba Saru Palang Singhe Asingba Marimakong Tidokadabani Kaitel Sanabagi Chatariba Tabak Singh M Suge Advisor na Luchingba Tim Amana Chatuna Yangsin Bagaloina Makatana Mapam Asida Atopa Saru Palang Singh Lady Bra Haina Tidokpada Kudong Chanaba Hojik Chatariba Tabak Singh Kudaki Tinzile Kongtang Asiga Mari Lena PWD ki Engineer Langtuna Wadi Sanaraba Matungda Tabak Singh Lepa Haina Yanaki M Suge Advisor Irembam James Bona Fundoropada Abspagi Marumda Mui Dising Chatruk Rom Manki Habagi report lady Masida Fangliba Muibagi Sarusing Asiga Mari Lenaramba Yabagi Chignabalay Maramasina Mafam Asida Makatana Tizinduna Sarupalang Sing Lady Bra Haina Tido Hananaba Kongtang Asi Lokopani Haiki
मफम मसीदगी हौना थबक पुलेप लेपकांदा मखाताना अतोप बॉडीसिंग थुमंगनी हाइबगी अखोय आशा तौजै मसीसिंगे अखोयना लैरुरा हाइबदुसु थितोकांदा अखोयदा लैजरिबा चममनाबा अदगी अखोयदा चिंगनजरिबसी कोनबिरगदी मसी अखोय यामना फगनी खनजे अदुगा मसीदा गवर्नमेंट ऑफ मणिपुर ना मसीदा इनिशिएटिव लौद तारगदी अखोयगी विक्टिम फैमिली लिसिंग अमगा साट्रुक हेना लैरबा वेरबा खंगदना लैबा मिसिंगी विक्टिम फैमिली सिंग अखोय लोइनारकांदा मणिपुर मखल मखागी एजुकेशन तौरकांदा अखोयना गवर्नमेंट ऑफ इंडिया दा मसी थुना थिरोंगनबेदमता अखोय जनरल अपील अमखक तौजे हौखिबा निथोकाबा निमित्तगी थीबा खंगदना लेरखिबा इंडोनेशिया गे एयर एशिया फ्लाइट जावा सिदा कायदुना लेरबा थेंगनबगा लोइनना असिबा हकचांग निफु फंगने हारी असिबा हकचांग सिंग अमसुंग प्लेन गे अकायबा मचेट कया जावा सिगी इंडोनेशिया गे सरुक ओइरिबा बोर्नियो दा ताउदुना लेरबा थेंगनकी एयरबस A320 अदु इंडोनेशिया गे सुराबयादगी क्रू यावना मियोय चामगा हुंफुनिथोय तोंदुना सिंगापुर गी दमक हौखिबा नोमाइजिंग निमित्ता पाइखिबनी फ्लाइट असिगा ग्राउंड कंट्रोल गा पाउ फाउनकी दबदगी मफम खंगदना लाखिबनी इंडोनेशिया ऑस्ट्रेलिया मलेशिया सिंगापुर साउथ कोरिया अमसुंग यूनाइटेड स्टेट्स की यावना जहाज कुंट्रा अमसुंग एयरक्राफ्ट कुमाथोयना प्लेन असि थिदुना लापनी लमदम असिगी हेल्थ सेक्टर दा पीजी डॉक्टर सिंह वाटपगी खुदोंगचादबा मायोकनरिङैदा रिम्स न स्पॉन्सर तौबा सीट मंगाबु अतोपा रिम्स की नतबा महैरोई सिंगदा पीननबा रिम्स की डायरेक्टर न थोकिबा ऑर्डर अदु रिम्स की महैरोई सिंगी अमसुंग लमदम असिगी मियाम न थेंगनरिबा अवाबा असि येंगदुना ऑर्डर अदु हंदोपियो हाइना रिम्स की ग्रेजुएट अमसुंग अंडर ग्रेजुएट महैरोई सिंगना रिम्स की जुबली हॉल ममांगदा वाकन मिफम चथखरे वाकन मिफम अदुदा महैरोई अमना फुंगदोरकपदा रिम्स दा पीजी की सीट असि चामगनिफु असिदा चाद यांखैदी ऑल इंडिया की ओइना सीट रिजर्व तौरी लेमहौरिबा असिदगी सीट 13 खक्तना रिम्स की महैरोई सिंगे रिजर्व ओइरी सीट मंगा अमना रिम्स की स्पॉन्सर सीट ओइदुना लेरखिबनी फिबम असिदा डायरेक्टरना अनोबो ऑर्डर थोक्सिलक्तुना रिम्स की स्पॉन्सर सीट मंगाबु अतोपा रिम्स की महैरोई नतबदा पीननब होनरकलिबा असि अथुबु मतमदा हंदोपियु हाइखि रिम्स की छात्र सिंह मरु ओइना हानदगी सीट से वाटलगा लय पीजी की सीट से मसदैसिदा वाटलिङै मथक्सिदा अखोइगी रिम्स की ओइबा स्पॉन्सर सीट से हदक्तगी तोख्रबनिना अखोइगी रिम्स द पीबगी महुत्ता ngसागी नन रिम्स हाइना अतोप मफमददि नन एम्स अदगी नन निग्रिम्स काइना लैतबा अदुगा रिम्स तना ngसागी नन रिम्स हाइना पुसलागा सीट मंगा अखोइगी वाटना लैरिबा यामना सोथरबा पीजी की सीट मतंग जाम सोथना लैरिबसिदा अमु कोथोखिबजे मसि तसिंग यानिंगदे अदुना मसि कंसर्न अथॉरिटी सिना सिगुम्बगी मतंग सि फजना एनालाइज तौबिरगा मसि यादे हाइना अमु हन रिव्यू तौबिबजे अबुनि पामजबनि थौबाल पुलिस कमांडो अमदी कुनिथोई सुबा असम राइफल्सना थौबाल डिस्ट्रिक्ट की मनुंग चनबा खोइदुमपाट फिशरी फार्म गे अकोइबदा ngarang ayuk thiba humbagi thabak chathabada sakangdaba singna lotuna thamlamba lethot nongmei ama maru ani 9mm pistol maru nipan .32 gi pistol ama AK rifles ki maru tara grenade ani smoke bomb ama fagale hairi All Manipur nupi marumna sinduna Imphal East district ki oina district conference ngasi irabot 52 da pangtokre tharomisida nupi marup ki president Orlanbi hanagi president NG Nabaguni Leima amadi athopam lala susarwiya ki secretary N Anita na matam khara CPI gi oina asonba lekrabasu laliba inglisini taratare ki election da henamai pangnaba conference asi pangtopani phundoki organization na city aka tum madum naiba part नायबनी दना मुक्त होकिद्रिबा मावंगा फाव यामकन आइकोई पार्टी से काबंगम किदबा असिदा तंथखिबनी अदुबु मथंगी तरेसुबा कॉन्फ्रेंस अचिना लौरपा अदगी कोई तरामाथोई सुबा इलेक्शन के लाकसदा कोई फेन जाव थोका डोमिनेसी हाइसिगा All India Trade Union Congress Manipur na sinduna chunga mipam English chamapan kuntranipan ngasi birabot 52 dalosinkhre tharomasida State Secretariat Member CPI Langoli Boyama Union ki General Secretary L Sotin Kumar DM College ki Principal Oramba G Tom Basarma amadi Thawal College ki Economics Department ki Head Dr N Deven Susarya ki El Sotin Kumar na chunga mipam gi kanabasing amadi sinmi singidamak tawya bakaya adu thabak oina pangthohananaba punna taknabatai haiki lepa asigi maru in saswan gi daitas suri nobi bo kampu singna ekoi madugi phar lobudabani haibin chimbo ongkya singse irabor kramji makhad bokanakhe
मरम असिदगी मतमदुदा सूरीब नोमीब कांगू मियामगी अनौब मिकअप थोखिबा सिनमी सिंग मिकअप थोप नुमितनी हाइदना अखोगी ट्रेड यूनियन पालोन से तौजरिबनी Lamyan Irabot Kunai Asibu Semdong Nabohanakiba Revolutionary Ni Haina Manipur University ki History Department ke Professor Nauram Joy Kumar na Fundokre Wafam Singasi Manipur Press Club ta Irabot Foundation Manipur na Anobo Manipur Amagi Mayon Lep Kiba Numit Haina Lamyan ba Irabot na Hingngai Matamda Chingada Fongkibat Nikhil Hindu Manipuri Mahasabagi Mipam Adu Ningsingbo ina Pangthokiba Tharamda Mana Fongdokibani Tharamadu da Poire Lemerot Mera Paibi Apunba Manipur ki President L Mem Chobi Committee on Human Rights Manipur ki Chairman Fulindro Konsam, Irabot Foundation Manipur ki Vice President Case Nisikanta na Chungba Myoy Singsu Tharoma Pusing Wani Sarya ke Wanga Kibasing na Awan ba Manipur ama Purang na ba Lamyan ba Irabot na Lauram ba Thaudang Sing Ningsing do na Wanga ke Professor Joy Kumar na makata na Lamyan ba Irabot asi asyang ba Yawoloy amani Yawoloy habisi kulay padaga hawba ihaw khagta na ti haibagaloy na Lamyan ba Irabot na pakalam ba Thabok Tharom Sing Ningsing do na Wapam Kayasu Fongdoke. Ako na revolution na kaya ako na kulay pa yung ato revolution natin. Revolution kaya di yung radical change na makati thinking process na ito I always call him a revolution. Ako na nasaan niya ato makati yung sadang yung radical change na makati yadi yung thinking natin mga natapaw. Unfortunately, nasaan yung mga economic aspect kaya mo na rin po na masana mari nasaan yung mga panggawa kaya rin po circumstances mayam sa tingba atingba mayam ba lapusina maram orga man pani piti masi khadani to gampi Ano ba chahi inisani tara mga nalakpada MPCC ki President su oiba Deputy Chief Minister ga kangam na miyamda haraw tayam ba phungdo pagaloy na proposal piragli Lagada ba chahi asidasu ing tapa santi daiba hiram kuding da chakotpa lamdam ama purak na ba ishori mafamda thamoy seng na thongni jabagaloy na lamdam asida khundamina riba khudimak amata oiba wakal na nungsi chanaba machin manaw oiba gi mari hena jeshin ba chakotpa nungaya faba lamdam ama purak pa isorna pinabiba oirasanu hairi Pawi maratana ateba break amatang break matang da taramok chari Manipur Government na Imphal Municipal Council ki Office Lamphel Pata Hongani haina Thaurang liba adu yaning de haina ngasi IMC ki staff singna wakan mifam chathakre office ki gate loan sindana chathakiba wakan mifam aduda Imphal Municipal Council Employees Union amadi Imphal Municipal Council Pensioners Association ki mihut sing su sarya ki khongjang adu mari lenena employee amana Manipur Government ki khongthang asi yaning de athubada government ki ferep hongdok piu phongdorokli Municipality si wafam chagi hongdopi dana ba government na cabinet decision lawri ba khungom ma se hongdopi na ba haidana koi na wakan mifam chathajagani asira sarkana masi akhoi office hongdi dana ba haidana phamjaba mifam ni District Water and Sanitation Committee Bisnupur na sinduna nomugi oiba Sensitization Bharat Mission Gramin amadi National Rural Drinking Water Program for PRINVWSC members singi matangda nomugi oiba Sensitization ama ngasi lemapopom Bazar Nambol da pangthokre Taramadda Nambol Kendra ki MLA N Loken Lemapopom Jilla Parishad member N Tunanbi PHED ki Additional Chief Engineer L Ibomcha amadi PSED Bisnupur ki Executive Engineer O Maino yauna mari lenaba officials sing amadi pradhan kayana sarugya ke O Maino na haikibada miyamda afaba ising fangananaba resource person sing na haikiba wafam sing asi praja sing na ningtina khangjin biyo haike ising loham sing leriba chen akhoi pukri nata thoi thana chale ba pukri sing hand pump sing amodi ate de leriba water supply sing ji pollution ji village water sanitation committee sing asina isani sabu isana khundu lerga apun khali bising ji pharibra tatra phatabra thako yaribra thako yadabra hai du gi matang da kumna menodaba demonstration amaju apun pangthok sadaba program ni MLA Lokena Makataraduna Mapam Jabasing Yanglaga Pukri Ajoba Mamam Tonanaba PHED gi plan gi senfam da akhanaba senfam hapa tangai fadre miyamna su ising yopogi henabi thambigadabani jingda punaba pipe thikadar kharana tapaki lamda community hall sabada season aduna leire fibam asida jingi lamda matau karamna ising fangan bangam gadoribano paliba sarkar asinadi jingi lamda chakotharangi thabok paikhapada chada umbudragi marfudragi senfam thadari haike Water supply ki akhoi officer si gaina maruina kana dribadi akhoi ising ufam si maruina leitaba maru morakanda public tanks water tanks ine na pukhi si yari ki akhoi skim
सही खुदी प्रोग्राम से केंद्र में पुखी अनिहुम प्रोग्राम हापन के तौबियु मधुन हेना अखोइदा इसिंगी इरेन कनो तौबसिमा लैगनी ISTV News की ट्रेनी वीडियो जर्नलिस्ट दरा लौगदौरी ग्रेजुएट पास तौरबा इंग्लिश निंगथीजना ngang अमदी इबा ngamba हिंदी खंगबा नहा ओरिबा म्यूजिकना मसागी बायोडाटा कोनना ISTV News की प्रोड्यूसर दा चे थारपा यागनी जर्नलिज्म की लमदा एक्सपीरियंस लेबा अमदी मास कॉम पास तौरबा म्यूइदना हेना खुदोंग चाबा पीगनी ट्रेनी सिंह असी मसागी खंग हेबा हिथोय सिंथोयबा अमदी हाइनिंगबगी मतिक मयागी चांग येंगलगा रेगुलर स्टाफ ओइना लौसंगनी हेन अकुपा मरोगी दमक प्रोड्यूसर दगी खंगबा यागनी सिमाई यूथ एंड स्टूडेंट यूनियन की गोल्डन जुबली सेलिब्रेशन सेनापति डिस्ट्रिक्ट की मनुंग चनबा सिमाई खाइखो खुलदा पांगथोक्रे थरमदुदा माव केंद्र की एमएलए एलडीको पाउमई नगा यूनियन की प्रेसिडेंट ए अदानी न चिंगबा मियो क्याना सरुया के सिमाई यूथ एंड स्टूडेंट यूनियन सिंधुना चटकिबा तांग कुनिपांदा पांगथोकबा होदोपगी थरमदा साइंस एग्जीबिशन अमसु पांगथोके एमएलए एलडीको ना मियांगवी मिहोदे हाइदुना एमएलए अमसुंग सरकार खक्तदा थबक खुदिमक इंथोकलोइदबनी इंखललिबा नहासिंगना अहेंबा थौदांग लौबगलोइना मियांगवी थबक थोरम सिंगदा मियेंग चंगदुना लमदम असिदा ओनबा पुरकनबा होनसी फोंदोखी What we'll do? We don't know. See, we are strong. We are a village. We are a community. We are from a region. We can't compete people. We will not compete. But if you are specialized, in your own field, education, nobody will stop. Nobody can stop you. Assam State के नगांव डिस्ट्रिक्ट की मनुंग चन्ना होजाई सब डिवीजन की मनुंग दा मैते सिंगना हेना खुंदारिबा खुल सिंगदा समू लमसा सिंगना अहिंग अथेंगबदा खुल सिंगदा चंगनपदगे खुंजा सिंग अहिंग तुमना जहारी समू लमसा सिंगना युमगी सन अमा हालमगा लोइनना युम कै कया तुदेगलमदे जही खुदिंगी लौ लोप मतमदा समू लमसा सिंगना मचिंजाक थिबो ओइना खुल सिंगदा हेक चंगलकपा असिदगी थिंगननबा मियामना मई थाबा लाउखोंबा मदि बम्बुला थादुना तानबा होनरी ngarang aying su kala khulda samu lamsa sing thoropadagi khunja singna tanke samu sing asi sal bagan haiba goranagar manakta leba umangdagi thoropani hairi माफिफ की प्रेसिडेंट सपमचा कंगले पारबु कशिम संदगी नाथोक्रे हाइना लेंगांग लाउथोकी बनुमित दिसंबर 19 लापदा मणिपुर माओइस्ट ना मणिपुर मियाम अमदी माफिफ की थौमी खुदिमकी मफमदा इकाय खुमनबा उलगली लुबसिगी सेक्रेटरी पब्लिसिटी एंड प्रोपेगेंडा नोडन मेतेगी जेरोल अमना सपमचा कंगले पारबु नमदुना फाजिल लगा थमखिबा लेंगा की थवोंग अदुना मणिपुरदा डेमोक्रेसी की चनफम लैट्रे अमदी खुत्ता खुलाई पाइदुना लाल हौबा हाइबसिना मणिपुर मियाम की अमता ngairba lambini हाइबसि सेंगना ताकले मणिपुरदा अनोबा यावल खोंगचत अमा ओइना मार्क्सिज्म लेनिनिज्म माओइज्म ना गाइडिंग प्रिंसिपल ओइरगा माओइस्ट कम्युनिस्ट पार्टी मणिपुर की यावल लालोंग अमा चंगसिलखिबा असि सपमचा कंगलेपाल की मथकता चथखिबा लेंगा की नफु वायल अदुना पेनद्रबा माफिफ की थौमिसिंगना पुनसिंदुना हौरखिबनी माफिफ की डेमोक्रेटिक ओइबा खोंगचता ngasiगी लेंगा असिना अचौबा नमफु अमदि नमथाक अमा तौरमदबा थोकलबदि ngasiगी अनौबा मिरोलगी यावल खोंगचत असि लागलमदबसु याय हारि डेमोक्रेटिक ओइना मियाम ग लोइनना इहौ चंगसिलंबा माफिफ ना ngasi माओइस्ट के लालौ ओलक्तुना खुत्ता खुलाई पाइदुना मियाम की लाल अमा ओइरकलिबा अमदि अचौबा मियाम की लानफम अमा ओइरकदौरिबा असिगी दायित्व खुदिमक लेंगाक असिगिनी डेमोक्रेटिक ओइना मियाम की इहौ चंगसिनबाबुना फानिंगबा मतमदा फाबा अंगमबनी हाइदुना कैसुम संगदनम सिंदुना थंबा अदुगा खुत्ता खुलाई पाइदुना लालौ चथरलगना टेररिस्ट ने हाइना लाना संदोके हाइबा अदु माओइस्ट के लालौ असिददि कैदोंगैदा ngamloi maramdi maoist lalhau asima ngasigi lenga ke namfu lengangna maru hulakibani हाइबसी मणिपुर मियामना चपचाना खंगी अमदी मालेम की मियामना सु सोइदना वखल तारक लगनी हाइरी माओइस्ट कम्युनिस्ट पार्टी मणिपुर हाइबसी मणिपुर के अनौबा यावल खोंगचत के असेंग मसंगनी अमदी लुब असि कनागुम लुब अमदगी मचे तारक नते लुब असि माइथोंगदा जममनबा लेरंबा अदु ngasi सापमचा कंगलै पारबु कैसुम संगदगी नाथोक्रे हाइना लेंगांगना लाउथोकिबा नुमिना लाकपदा लुब असिना अचुबो वाफम अदु मियामदा मयेक सेंगना थमदे मणिपुर की ngasi लैरिबा यावल लालहौगी तांकक असिदा अनौबा यावल खोंगचत
khongchat ama semgalakpa haibasi taraiba oikide maramaduna Maoist Communist Party Manipur haiba loop asi mai pangna semgatuna miyamna achumba yawol khongchat amani haina khanbirakpa haibasimak loop asigi ahanba mai pakpa amani ngasi mai pakpagi khongchat asi sapam chabu kaisum sangdagi nathokre haina lauthokhiba numit asidagi haukhibani ngasidi Manipur gi Puwari da yawol numit ama lakle amadi numit asida Manipur gi miyam amadi mafif ki thomi khudimakta ikai khumnaba ulagli Manipur Development Society ki makhada Churachampur district ki Bunglon Khulda Saba Community Hall ama MTDC ki chairman MLA Manga Wi-Fi ne sangakre tharamasida khulgi chief S Paukhola Gangte susar yaki Manipur Institute of Management Studies Manipur University and Sindhuna non-profit organization singi senior manager amadi organization singi financial management amasung account haktengna pariba singi oiba accounting amasung financial management ki practical approach habisida numit humnigi workshop ama January 9 dagi pangtokadawri application form mission office dagi lobayagani hairi Development Commissioner Handloom Ministry of Textiles amadi Directorate of Commerce and Industry ki makada District Handloom amadi Textiles Office Thawbal na sinduna nomugi ba handloom scheme singi maramda miyambu bab tahanbagi campaign ama Thawbal Wangbal Community Hall da pangthokre tharamasida DID Thawbal gi General Manager MD Sabir Ahmad District Cooperative Officer Thawbal M Shyam Keshor susar yaki Allahabad Bank Kangpopi Branch ngasidagi hangdokhi bagaloina ngasi ahobo numita miui cham hena masa-masagi bank account hangdokre bank hangdopagi thoram asida ADC Sarahis ki chairman Haukholal Hangsing Kuki Inpi Sarahis ki president Saikhomang Khongsai amasung Dr Hemkho Chon Chongloi su saruk yaki All Manipur Student Union na sinduna numit humni chumna jatarapa leadership camp loisinbaga mari leinana ngasi Rimski campus ta borakai sengdokre Abodakai Sengdopa da High Secondary College amadi Manipur University ki Mikhalda Mai Palava Singh Susarya ki MSU ki President TM Naresna Rims Hospital asi analaying bagi mafam mama oibana luna na thambatangai fade Rims ki Authority amadi IMC na tawriba thabak asi karino haiba khangre KM asi ki manungda Rims ki amot pasing mapung fana sengdona bathabak paikakani phungdokhi Ati timang ngamjaga su government gi khigi analaying singku masidi sarkana masi kupni jendiraga asi yamna phaba mongda amtang luna nala thambiraga da ana basingsi singna moi lena de nas henjana dana ba lena dana pokra mongda maningbagi message ma emsuna lebak mayam prajaga ama sarkar singa thamjai Kanglon Chumna Masagi Liklam Kaihandana Chakot Pagi Machat Singa Iroidana Lai Harau Bagi Pandamda Silchagi Bol Terapur Amasung Tripuragi Agartala da Ukalna Mapamadugi Kunja Singa Kusamna Duna Lai Harau Ba Haudo Lugani Haina Ukalna Tadaro Pachirol Amana Kangalali Masida Mateng Panglakpa Chief Minister Okram Ibobi Works Minister Dr. Ratan Kumar Buthagatpa Fundorali Pawi Marathana Tema Break Amamu Break Matungda Mukana Taram Nukchari Chaliba tha asigi kuntare ki nimidangda Manipur Police na KYKL ni haina fakiba Sagolban Moirang Hanuba mamang lekai dagi mapa macha ahum loitongbam Hemchandra amadi mahaki macha nupa ani Bimol Meitei Jahi Nifu amasung Dina Chandra Meitei Jahi Kuntraga manga amasung Top awang lekai dagi Laharumbam Sarachandra Jahi Nifu apopa ibohol hariba mioi mari asi KYKL nate makhoiga KYKL ga hiram amata da mari leinade haina lubasigi Deputy Secretary S Khambagi Cherol amana singdorali El Hemchandra asi Hauze KYKL Imphal West District ke Administrative Officer Oiriba El Tompoki Hek Apopa Mapani aduga Bimol amadi Dinachandra Pominaba Machil Manauni Police na Bimol bu Moirang Lerak Lamlongda achat awok check tawringai da hand grenade amaga konana fai hariba asi machin thibani Bimol Moirang Hanuba Lerak ta leiba Masagi mayumda numidangi chak charingai da police laklaga fakhibani adubu manaw nupa Dinachandra mayambabu karigi fagadoribano mayamba pukhinu hairubagi damak mahapusu faduna pukhibani aduga apokpa Hemchandra macha ani fakhraba matungda amuk hana laklaga fakhibani police ki thawong asi state terrorism gi yamna thiba masaktuni hairi Mioi Nipan gi saru polang fangkiba asi lengak asina hakchina logadabani haina Herikon gi cherol amana fungdoroli mafam asida semgat sagatpagi thabak chathariba asi saru polangi langna lanjin asingba khangdreba fawba lephan bana chumgani Fidamna Chief Minister da thamkiba Herikon asu sagwali
muknaba leiba lamdam asida mioi nipan gi saru polang phangba haibasi jingnaningai gi masakni forensic science ki report ngaiba khaknatana mapangal leiba inquiry amasu mathau tabra haina lawi CBI bu thigar hananaba warep lokhiba asi lengak amagi thamoi sengbadu uthokpani haina lawi adubu masida kadai fawba miyam gi thajabadu lehenba ngangbadagi habisini thajahanbagi lambi ama oina hauzik sengwa sagat nabagi chathariba thabak lephanba mathau tai hairi Manipur High Court ki order amagi matungina class 2 officer amadagi tadaba veterinary department ki ama hapkadabani haiba adu khudakta mari leinaba department na managing director hapinaba Manipur Milk Producer Cooperative Union gi general body mefam na warep laukre society gi dari farmer Dr. I Ibutomina Manipur press tapta pangthokpa pawul mefam amada managing director haptabana India government ki scheme ama oiriba IDDP gi kanaba lomi singda fangandre ate state singidi ayamba fangnakre veterinary department amadi union ani gi marakta leiriba MOU mathang chahi gi April 13 da loire lairaba lomi singi yengbiduna chahi manga amaga natraga union asi maromdom lepchaba ngamjeba fawbadang sangdokpiu managing director hapada register cooperative department na makoi gi khuchabi hamna bo honariba asi tokpiu haiki Hana managing director oram singchina moi suspend the labor adu case chenaba adu mami oibadagi moi singchi ji posi pai ya da matam chu loi mi oiro aduna anoba hapagi se anoba bailo na anoba mi ama hapna order de thoya thokpaji masi changa da bani chamoi da bani wi case chatana le ni mi phamagi development program dang sai gi koi awareness program ba housing mumba loan facility pigadaba atop functionary myam singji kaita tawbu ngamdre ngarang child labor tingluba AISF ki volunteer Taruk City Police na fazin luba federation asina yaning daba phungdokre Imphal mayol da lediba hotel dukan workshop na chingbada chahi taramari sudriba angang kaya bo mapusina angang singa dugi mari mata na tragana senari ba miyoi singa yanaraga namduna makoi bo child labor ohali asigba thodok sing asi thingadabani haina Bharat Sarkar amadi malem gi body khudimangna lauri Manipur Police na su asigba child labor thingbadi lairadana masibu thingnana ba honariba ISF ke volunteer singbu faduna detain tawkibani federation asina angang singbu rehabilitate tawnana ba kuzil thorang kharadang tawbani angang sing adugi mama mapa leiragana mama mapa da natraga mari leinaba mari mata singda akanba warning tawraga makoibu mahima sing tamanana ba amadi yokpi thakpi naba mathaudang lahona naba honabani chahi khara asida angang kaya rehabilitate tawkre adubu sarkar asina masi khangnamdaba asi angakpa poi hairi Nehru Yuba Kendra Imphal East ki makada United Youth Club na sinuna district level cultural program ama lari yangbam lekai community hall da pangthokre tharamasi da hangang kendra gi MLA nongthomam biren United Youth Club ki president ke Vogen Rajit amasung lari yangbam lekai gram panchayat ki pradhan S Somorji susar yake Imphal West Police Commando na Gari Lamkhai dagi ngarang Pripa ki member ama fare hari Police Department ki PRO gi cherol amana fagalaba miyo adudi MD Yunus Khan Jai Kunganipan Apopa Abdul Salam Hayel Lobuktagini amarom da Imphal West Narcotic Cell gi kangbu amana Post Office ki khutang da tharakpa SP capsule lising kuntaruk chanipanga marifu mari ngarang Imphal Head Office dagi fagale polam singasi lupa lak anirom gi oigani hairi Kairao Makting Gram Panchayat ki sanitary latrine sabagi list sembada aramba tawkiba leite haina Kairao Makting Gram Panchayat ki pradhan Muhammad Jubir Khan na thadrok pachirol amana hairi Sunshine Youth Club Tauthong Ayungba Mamang Lekai gi Foundation Day ga mari leinana community hall ama lamsang kendra gi MLA W Brajabiduna sangakre tharomasida ti samungo Tauthong Ayungba ward number 8 gi councillor I Ibushana Meite susaruk yaki Gang ngaina lakpada sembiba mapu isorna santi purapaga loinana fataba khudimmaktagi ngakthokpiba oirasanu haina tingkau ragwang chakpriang Jabon Phone Assam Manipur amasung Nagaland na miyamda yafa pauzal pirali kumai asi January 3 dagi hauragani hairi hauzik sanabagi pau Masih sanabagi pau da
Manipur Veteran Cricket Association Sindana Luang Sangbamgi Luang Popper Cricket Ground team Taramathuna Saruyaduna Chatariba Taranitisuba Manipur Veteran Cricket Tournament King Assisana Kiba Matchta IWVCA in Far West na UCC Uripobu Run Yakamangada Matiba Pikre IWVCA in Far West na Tos Namduna Hana betting Tobada Ahan by innings ki Apibo over Kuntrada wicket Nipan Turaga Ran Chamagani Fumari Lauke Masigi Pokumda Anisuba innings ki betting Tokiba UCC Uripona over Kunipanga ball mangada wicket loina turaga run marifumapan lakhak lauke match sida IWVCC NG Sanjoyna ball nifutarukta run nifugamapan lautuna man of the match takre Manipur Veteran Cricket Association ge advisor Hana Manipur Sarkar ge horticulture ge additional director Oramba Changtham Chawbana man of the match ki trophy NG Sanjoyda Kusinaki Manipur State Langari Association ki BM Makada Social Upliftment Network Hangabok na Sindura Hangabok Maisam Lekai Playground da Chatariba Adisuba Let and Lakpa Amadi H Amutombi Memorial Men and Women Amadi Second State Level Senior Langari Championship Let W Kero Meiti Memorial First State Level Junior Langari Championship ngasi Luisan Kray Luisan Bagi Thromda MLA Idu Germany Olandhoni MD Fazur Rahman JDO Thobalgi Case Amuba Susaruya ki ngasi Aruba Numit ki Pangtokiba Senior Women's Tab PDA awang segmaina ASAA atopambu point taranipan taratareta maitiba piduna champion oikre junior girls ki sana ki beda PDA awang segmaina ASAA atopambu point kunmari ulhumdoida maitiba piki junior boys ki pangthok ki beda REDO khangabok na SYDA atopambu point nifunitoy kuntrama palda maitiba piki senior men's ki sana ki beda ASAA atopam na RYC KBbu point kuntraga taru kuntra mari da maithiba piduna state senior level champion oikre Thawal Camp Sifai Mamalekai na Sinduna Thawal Camp da leba global club ki ground da team tara tarunga saruyaduna chathariba first district level Thangjam Samarendra Singha Memorial 5 boy site under 14 football tournament ki ngasi sana kiba ahanba matchta global club team B Camp Sifaina WEYA Waithobu goal ani sinoda maitiba pikre global club ke goal ani adu El Prakash amadi O Paul na chanki ani suba match ki sana kibada GFA team C Bamon lekaina YDA haukabu goal ani sinoda maitiba piki GFA ki mai papagi goal ani adu Saitam amadi Homesor na chanki hayang ahanba matchta SSYDA hauka maning amadi YSFC Thawal kunoga sanagani ani super matchta SEWO Tiam amadi GFA team A Bamoleka ka sanagani Eastern Student Club Nongmaibung na Sinduna Club asigi Sports Complex da team tara mangana saruyaduna ngasidagi Inter Nongmaibung 4A side men open amadi under 12 football tournament haukre audopagi tharomda first MR ge deputy commandant and Kumarjit Eastern Student Club Nongmaibung ge hana vice president Oramba KSS Dorian Eastern Sporting Union Uakai ge football coach T Sarat PWD ge section officer L Tarun Ranjan Amadi Eastern Student Club ke Vice President and Indrajit Susaruya ke Jahitara Nithoi Makhagi ngasi sana kiba tongan ba matching da VSSFC Nambam Chuthek na Black Dragon Pung Makhongbu goal amasinoda NIKLFA Pung Makhongna RMCTN Pung Makhongbu goal amasinoda Black Dragon Pung Makong na NIKFA Pung Makong bu goal amasino da maitiba pikre Galaxy Old Chekor amadi White Touch VSSFC Nambam Chuthek amadi RMCTN Pung Makong Black Ice Academy Road amadi White Touch Pung Makong goal amata chanadana draw chakre Men's Open gi sanakibada KON Academy Road na Blue Eagles Pung Makong bu goal mga sinoda CIPLA Academy Road na Junior JC Purana Bazar bu goal ahum sinoda HAJ Wangkai Wakarapam lekay na NSKFA Pung Makong bu goal ama sinoda maitiba pikre namam Chuthek amadi Red Bulls goal amata chanadana draw chatkre M. Bir Chandra Trust na Sinduna Kiamge Ideal High School Ground the team Taramapa Saruyadana Chathariba Taruk State Level M. Bir Chandra Memorial Open Football Tournament King Asisana Kiba Ahanba Matchta ABC Fadingana Idea Sangafambu Goal Ahum Amada Maitiba Pikre
ABC Faidinga gi goal sing adu Herojina goal ani chanki atopa goal aduna Josis na chanki bani idea sangafong gi amatangai raba goal adu Tyson na chanki anisuba match ki sanaki beda Kangla FC Kiamgai na BPYC Basikhongbo goal taruk amada mai thibe pikre Kangla FC Kiamgai gi goal sing adu Dhananjoy na goal manga chanki atopa goal aduna Herojina chanki bani BPYC Basikhonggi amata ngairaba goal adu Ronikanta na chanki match sida Kangla FC Kiamgai gi Ratan amadi BPYC Basikhonggi M Nautonda referee na yellow card book tawki Hockey Manipur gi miyeng makada mathang chahi gi January 15 dagi Hockey Stadium Khuman Lampakta Awang Nongpok India gi lemjaningai oiraba 15 suba Dr. Kanti Mukherjee Memorial Invitation Hockey Tournament Dr. Kanti Mukherjee Memorial Trust Limited na sponsor tawduna pangtholagani saruk yaningba club organization government amadi private sector singna akupa marol mari leinaba che chang Khuman Lampak Hockey Stadium dalaiba Hockey Manipur gi office gi khangnabi yakani hairi District Sports Association Kangching gi chahi yankhai mapung faruk pagi tharong gamari lenana bathang chahi gi January 13 dagi Old Manipur Football Association ge miyeng makhada District Sports Association Kangching na sinduna taramathoi suba DSA Trophy and Bhuwal Memorial State Level Invitation Football Tournament pangtholagani akupa marol association asidagi khangnabi yagani hairi School tamliba matamda afaba hakshel oinabagi pandamda Messi Explorer Academy gi chahigi sana konabagi thoram tha asigi tang kunipandagi chatharakpa ngasi academy asigi complex loisinkhre November humni chatarakiba sana konabagi thoram asida football badminton chess carom tug of war amadi athletics ki masana singda athoi hen tanake thoram asigi mari leinana academy asigi principal Ramanandana phongdokibada Mahiri Singhi marakta punsinabagi pandamda sana konabagi Thoramasi Pangthopani Haiki Messi ki managing director Bedkishorna afaba mahima sing pibata tana afaba hakshel pibata kai phade Mahiru Singhi marakta hena afaba mari leinanaba magi haijabi sing udnaba honasi haiki ngasi nongmagi ba ingasai pau pizari ICAR lamfe patagi fangba pawgi metung ina ngasi khwaidagi saba si degree Celsius 19.3 ni khwaidagi ingbana degree Celsius 3.8 ni nungsita yawi sumani gi chang ayukta chada marfudra nungthildana chada yankhai manga nong chukide leslakudamro be pawmakana pizari Inisini taramari chahi asi hiram kayada chawno mai paki bachahi ni hana deputy chief minister ga kangam na phongdokre Tombisana High School and Mamapamda Ketel Sabagi Tabak Taram Singh M. Suna Kudakagi Tintin Kre Amadi Indonesia gi Air Asia Flight Javasi the Kaiduna Lerambatinare Kasibak Changnipu Fangde Ngasiri ISTV Nipizaba Pau Matasu Sinzari Ning Tabrib Singwamukana Kurunzari